ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯁꯣꯂꯔ ꯊꯥꯟꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯅꯅꯕ ꯍꯣꯠꯅꯖꯕꯗ ꯉꯔꯥꯡꯁꯨ ꯊꯥꯜꯍꯜꯂꯣꯏ ꯍꯥꯏꯅ ꯊꯨꯒꯥꯏꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯆꯤꯌꯥꯔꯄꯥꯔꯁꯟꯅ ꯄꯤꯔꯛꯄꯅꯤꯅ ꯆꯤꯌꯥꯔꯄꯥꯔꯁꯟꯒ ꯀꯔꯤꯒ ꯄꯨꯟꯅ ꯄꯨꯂꯤꯁꯇ ꯌꯥꯅꯔꯒ ꯑꯩꯈꯣꯏ ꯃꯩ ꯊꯥꯜꯂꯁꯤ ꯉꯁꯤꯁꯦ ꯍꯥꯏꯅ ꯌꯥꯅꯔꯒ ꯊꯥꯜꯂꯒꯦꯅ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀ꯭ꯂꯕꯀꯤ ꯒ꯭ꯔꯥꯎꯟꯗ ꯆꯤꯡꯊꯔꯒ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯀꯥꯎꯟꯁꯤꯂꯔ ꯑꯔꯨꯅꯥꯅ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯅꯕꯀꯨꯃꯥꯔꯅ ꯆꯦꯟꯁꯤꯜꯂꯒ ꯑꯩꯁꯤ ꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯏ ꯁꯨꯝꯕ ꯃꯤꯒꯤ ꯍꯛ ꯃꯠꯄ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯐꯅꯕ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯖꯔꯛꯑꯕ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏꯒꯤ ꯐꯅꯕ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯁꯦ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯖꯅ ꯃꯩ ꯑꯃꯨꯛꯇꯪ ꯉꯥꯜꯍꯟꯖꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯆꯥꯎꯕꯤ ꯁꯤꯗ ꯍꯥꯏꯔꯤꯕ CIS ꯑꯔꯨꯅꯥꯅ ꯃꯈꯨꯠ ꯊꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯦꯟꯗꯦ ꯃꯁꯦ ꯑꯀꯟꯕ ꯑꯦꯛꯁꯟ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯖꯔꯦ ꯅꯨꯃꯤꯠꯁꯤꯗ ꯑꯍꯟꯁꯤꯗ ꯈꯨꯠ ꯊꯥꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯌꯥꯅꯤꯡꯗꯦ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯃꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ